ngasi aina mayamda tahanjage haine ithokjariba wari ase aingonda hakthingna thengnakiba akiba angakpa wari amakhakni aigi ming Kritibas kaujai aigi lamdi losage aikhoigi lekaida hainabi mafam amakhaklai hojiki mafamse extenso yamna toina thokpa mafam amakhakne aikhoigi yumgadi aduma naknare mafam asida extend masing khangdana thokre mishimina ge amasu aduma yaukre matamda aikoi 10 exam haidokpa numitne aikoi se exam pass tawna haiduna aikoi imanaba tarimo gari masa thauduna yamna harau harau no koi bisat luraga yumda hala ame aikoi se gari su khara dum kana thaunara ame masidagi aikoi lekai gi extend yamna thokanba mi yamna loganba mafamda yaurpa matamda khangkhangaudana santhori de aikoi se panana extend thoki mafam aduda hauriba laihoraba haibung pambi aduda imanaba aikhoigi lakminaba ahum makokte shinduna kudak aduda taibang pan thadoki aini yamna ngaklibadi aikoi mari amadi karimta su omdabasine masidagi lekhagi miyam su omjilaki aikoi se lekhai masengaktane yumda paupina kre imanaba ahum su amuta puna poloiki miyabagi laibakse kanana tamangamgani aigi sibagi matam laklamba matamda laithokduna chenba khak yade habado asumane asamna matam kra haukraba matung aikoi khungi lai haraba hoba numitne aisunumito lai haraba yungba chatle lai haraba yungba loiduna khara thengna yumda hala ame aina yumgi mangon hek yobaga yumda hauna bop lawa makhola mataki makhon taba matamda aidi khangle extend thokpa ama yaramlani haina masidagi aini yamna tuna thonganda chenthok tuni yengma matamda mi kharasu omjinduna leramki extend thoklibado pakhang masa moi anine lai haraw yenguraga halakpa ora male moi ani do masak khangbra haina su yengame adugo masak khangamde masidagi aikoi kharana masidi kamai tawni haina duna moigi prasto yakthoduna mobile yabrani yenge masidagi moigi yumgi mi da papi khiduna moi bulo bulaktuna moimda pokre aisho yumda changlakle ima baba so punga thengle gari extend makhondo tai haiduna thonganda tholamki thonganda aige su thengnei ima baba na ingonda ibungo extend tho inatra mishimina yawbro masida ina yawe baba moi anine aduda imana masinda yamna nungaitana kai no so yamna sonki imadi masado pakhatpa male imagi pakhatpagi mo aduda aina haiki ima yare changase haiduna sangita bama tamda imana ibungo ngaiko mai okhisi haiduna imane imungda sangaga mai lokthore aduga ekhoisu mai oktholaga imungda sangaki aisho imungda sangle phongde hithana batawe adabu numito ai tumthaba sunga yaramde misida ngasagi extend tho amiba moong siramliba khusi edo sumisida sangsang uduna leramki adamna ahingdo tumbai tumdabai tawduna aduma nongangkre ayuki matamne khungi ahalamasing lekhai myangwa tawraga meeting ama tawki handa khulasida mishimina toina thoiba masi kari tawgani maiba mabi tawraga amtang yengtho hanaba tawsi haina akhoi myam waripna ki asamna thakra so hokre numito ai thangnaba khunda imanaba amagi lohomba masapa taramki imanaba gi nupise thanga karangdaine aduna lamso yamna lapame aduna lohomba do punga madaida chatlame lohomba loaduna ekhoisu nupa mayumda lakle imanaba gi yumdo yoba matamda numidangi pung tare khare hele masidagi ekhoi imanaba mayamse party tawna haiduna phamthanai aduga yu thakpada hore yu sum thalapana pungsuma pa hendokre mi sodama tamna hanakre ekhoi yamna luna tinaba ekhoi imanaba manga mukta nga hore ekhoi manga sa yu so pulna ngarame yumdaga hani khangdaba makai ekhoi imanaba singi marakta
Rakesh kauba imanaba ma yawe. Mana karomdaino khangde. Haukraba kuikraba wari ma hautoraki. Rakesh na ngonda itaw ekhoigi exam haidokpa numi aduda thokiba accident ado aidi kauba sungangamde he. Nuksiraba itaw ahumso numi aduda aduma ekhoibu thadoktuna chakreko. Haiduna mathai nungaitana hairaki. Maduda aina asumna haiki. As yarese bai adugi warido karaidaino. Adugi mahauta nungaiba wari une sadokse. Nungaide haiduna ekhoina hojik kaidoruni. Haiduna ekhoise nungaiba wari kya sanaki. Luhongiba imanaba aduna itaw mayam kari awarpa leirige. Ekhoiso itaw awarpa kisu leitre. Nataw ekhoise yamna pele. Itaw ekhoise satnaba tawrage. Pungso ayawna taramani. Itaw nang nungaya phana paluko. Hayamduna ekhoiso hawatnare. Adubo khara hanjinghibana khongse thamba phawngamdre harang tawduna laki. Ekhoise magi gari thawnaduna yumda hanare. Aina gari thawba horpaga babaso engonda phone taraki. Ibungo noibo hojipau laktribo noibo pungsu phanam thangjile. Matam phate habase noina khangiba natra. Maduda aina yungawdaba saraga baba ai lae lambida leye gari yadabaginena aina hajinki. Masidagi babaso phare khara thuna laogo namase pakhapda yadre. Hairaga babaso phone do thamkre. Masidagi aisho gari domo thawba hawki. Sumtharopana ekhoigi khunsu yosile. Aina yufana ngarosu aina accident thokiba mafamda langani yaurkani khamba matamda isase akiba pakhapadi duma phawki. Aisho kine gari do thara ame. Adubo misida agi tawla khidaba singdo adumo ningsinglaki. Accident numita thokiba tholu singdo misida sangsang uraki. Masidagi aina mapado hek yobaga aina habtang yengthobane. Adugadi agi bapnara khangde. Haibaga tawbaga phingau sepi nupi amaga angang masa amaga masamna khongdong phau sange. Haibo makhong aduda phamduna makokto nontaduna leramki. Ai madu uba matamda ima haiduna isase pakhatpa thukatpana ai gari do kana tharoki. Aina thonga yorpa matamda ekhoi baba na ibu ngaiduna leptuna leramki. Aina baba sango asidane phingau sepi monsa thoga lewe haiduna aina pakhana haiki. Aina habado baba do khomde nontaduna adumok lei. Aina gari do kana thawjilakduna mangonda sose thabe honduna lei. Aduga baba thonganda lehobado ayamna pakhatna changpangaduna lei. Aduga baba bu aina hauna kauki. Adubo baba do khomakte aduga imungdasu changkhite. Masidagi aina wakhansida kaino ekhoi baba sibo haiduna aina kina thonganda mu tholaki. Thonganda aina tholpa matamda ai wakhanse taraki. Hojiki lepaga lehobado ekhoi baba natra haba. Baba gi saktamda baba gi momato puri piro chap manai. Aigi mangda tamna sakhibado aina uki. Amusu singnaraduna aina baba haina aduma kawi adubu khomakde. Aisho ngaktamduda wakana makhalaki. Hana mamangda ekhoi mamaso baba mama thengnakre haina engonda tamakibado ai khangna ningsingaki. Masidagi ekhoina matung sum ilurabadi ekhoi khudongtiba tani. Aduna numida ama mathingda chakano. Lambida mina kaura sukhomgano yumtamna lao haiba wahido ai khangna ningsingaki. Masidagi aina mangda chaliba nupase agi baba na trekhamodagi yamtuna ai yumtamna chinsilaki. Aduga thongdo kana thinki. Ima baba se thongse amta hango. Baba tabro thongse amta hango. Aina kana thongthingmagi makhonado taba matamda ima baba so thongdo hangdoraki. Masidagi aina ima baba aikije haiduna ai aigi gata sensinduna phongda kakhatuna leki. Ima baba so aigi nakta changtuna ibungo namu kaidoroge
ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ? ꯑꯩꯅ ꯏꯃꯥ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯅ ꯀꯞꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯂꯦ꯫ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏ, ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯊꯦꯡꯅꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯨꯖꯤ ꯂꯩꯈꯝ ꯊꯥꯗꯣꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯑꯣꯛꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯩꯕꯨ ꯏꯃꯥ ꯕꯕꯥꯅ ꯁꯦꯟꯅꯗꯨꯅ ꯑꯍꯤꯡꯗꯣ ꯑꯩ ꯇꯨꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯏꯃꯥꯗ ꯆꯤꯊꯗꯅ ꯄꯨꯝꯅꯃꯛ ꯂꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯕꯕꯥꯗ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯈꯤ꯫ ꯃꯤꯒꯤ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯗꯨꯅ ꯑꯍꯤꯡꯗ ꯊꯣꯛꯄ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯏꯁꯪ ꯑꯃ ꯃꯤ ꯂꯧꯔꯤꯕ ꯇꯝꯊꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯂꯥꯏꯁꯪ ꯁꯥꯕꯁꯦ ꯆꯍꯤ 40ꯒꯤ ꯃꯊꯛꯅ ꯁꯥꯗ꯭ꯔꯕꯗꯤ ꯐꯠꯇꯦꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏꯁꯪ ꯁꯥꯕ ꯑꯍꯩꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯣꯔꯣ ꯑꯃ ꯂꯩ꯫ ꯃꯥꯗꯤ ꯅꯍꯥꯅꯤ꯫ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯏꯁꯪꯗꯣ ꯁꯥꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯍꯟ ꯈꯔꯁꯨ ꯌꯥꯎꯍꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯑꯗꯨꯝꯅ ꯂꯥꯏꯁꯪꯗꯣ ꯁꯥꯕ ꯍꯧꯈꯤ꯫ ꯂꯥꯏꯁꯪ ꯁꯥꯕꯒꯤ ꯂꯩꯕꯥꯛ ꯇꯧꯕ ꯃꯇꯝꯗ ꯑꯉꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯩꯔꯝꯈꯤ꯫ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯖꯔꯕꯁꯨ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯊꯣꯛꯑꯝꯗꯦ꯫ ꯃꯥꯏꯕ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏꯁꯪꯗꯣ ꯁꯥꯕ ꯍꯧꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯁꯥꯕ ꯅꯨꯃꯤꯠ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯁꯪ ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯪꯂꯒ ꯁꯥꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯇꯝꯅꯕ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯒꯤꯅꯤ꯫ ꯂꯥꯏꯁꯪ ꯁꯥꯕ ꯌꯥꯎꯔꯤꯕ ꯕꯣꯔꯣ ꯑꯗꯨꯅ ꯅꯨꯡꯊꯪꯗꯣ ꯊꯥꯕꯅꯤ꯫ ꯅꯨꯡꯊꯪ ꯃꯀꯣꯛꯇꯣ ꯄꯥꯏꯊꯣꯛꯑꯒ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕ ꯑꯍꯜ ꯑꯃꯒꯤ ꯃꯀꯣꯛꯇ ꯊꯥꯈꯤ꯫ ꯑꯍꯟꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯃꯐꯝꯁꯦ 39 ꯐꯣꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯁꯪ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯂꯧꯕ ꯖꯒꯥ ꯑꯗꯨꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ, ꯃꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯨꯏꯁꯤꯡꯅ ꯑꯀꯤꯕ ꯑꯃ ꯎꯕꯒꯤ ꯃꯑꯣꯡꯗ ꯍꯧꯅ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤ꯫ ꯑꯩ ꯑꯃꯗꯤ ꯏꯃꯥ ꯕꯕꯥ ꯑꯃꯠꯇ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯏꯇꯣꯝꯇ ꯇꯨꯝꯕ ꯀꯤꯖꯕꯗꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯇꯨꯝꯈꯤ꯫ ꯑꯗꯨꯝꯅ ꯀꯤꯅ ꯅꯣꯡꯁꯨ ꯑꯗꯨꯝ ꯉꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯁꯪ ꯁꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯅꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯤꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯎꯔꯒ ꯂꯥꯏꯁꯦ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯂꯥꯏꯗꯣ ꯐꯖꯅ ꯈꯨꯔꯨꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯇꯝꯅꯔꯝꯕ ꯑꯀꯤꯕ ꯀꯌꯥꯗꯨꯁꯨ ꯐꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯅꯨꯡꯊꯤ ꯅꯣꯡꯃꯟꯕ ꯃꯇꯝꯗ ꯑꯉꯧꯕ ꯅꯨꯄꯤ ꯃꯃꯥ ꯃꯆꯥꯗꯤ ꯑꯗꯨꯃꯛ ꯊꯣꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅꯗꯤ ꯇꯧꯗ꯭ꯔꯦ꯫ ꯑꯀꯤꯕ ꯀꯌా ꯊꯦꯡꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯂꯥꯏꯁꯪ ꯁꯥꯕꯗ ꯌꯥꯎꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯀꯟꯅ ꯅꯥꯗꯨꯅ ꯀꯟꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯁꯨ ꯀꯣꯂꯦꯖ ꯇꯝꯃꯦ꯫ ꯑꯩꯁꯨ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯣꯏꯅ ꯀꯣꯂꯦꯖꯇ ꯇꯝꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯑꯁꯤ, ꯏꯝꯐꯥꯜꯗ ꯑꯣꯏꯅ ꯂꯝ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯂꯩꯔꯁꯦꯅ ꯍꯥꯏꯈꯤ꯫ ꯃꯁꯦ ꯑꯌꯥꯝꯕ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯀꯤꯕ ꯀꯌꯥ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯂꯩꯕꯁꯦ ꯏꯃꯥꯁꯤ ꯌꯥꯝꯅꯁꯨ ꯀꯤꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯣ ꯌꯣꯜꯂꯒꯦ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯀꯣꯏꯍꯪ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯂꯧꯒꯦ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯣ ꯑꯗꯨꯃꯛ ꯌꯣꯟꯈꯤꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯆꯠꯄꯁꯦ ꯈꯔꯗꯤ ꯂꯥꯞꯄꯦ, ꯑꯗꯨꯕꯨ ꯂꯥꯞꯄꯕꯁꯨ ꯂꯥꯞꯅ ꯑꯗꯨꯃꯛ ꯍꯪꯒꯠ ꯍꯟꯗ ꯂꯥꯏꯟꯗ ꯑꯣꯏꯅ ꯆꯠꯂꯦ꯫
ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯂꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯝꯈꯤ, ꯆꯣꯛꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅꯁꯨ ꯀꯥꯕ ꯉꯝꯂꯝꯗꯦ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯏꯝꯐꯥꯜꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯣꯏꯒꯤ ꯂꯝ ꯑꯃ ꯂꯩꯅꯕ ꯊꯤꯔꯤ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯚꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯜꯂꯗꯣꯏꯅꯦ, ꯃꯗꯨ ꯑꯣꯏꯅ ꯂꯧꯔꯒꯦꯔꯅ ꯍꯥꯏꯕ ꯃꯇꯝꯗ ꯚꯥꯏꯁꯤꯅꯁꯨ ꯍꯣꯏ ꯚꯥꯏ ꯑꯩ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯃꯐꯝꯗꯣ ꯂꯧꯅꯕ ꯇꯧꯔꯒꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯚꯥꯏ ꯃꯌꯥꯝꯒꯤ ꯂꯧꯅꯕ ꯃꯃꯜꯗꯒꯤ ꯈꯔꯗꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯅꯔꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯑꯩꯅ ꯌꯨꯝ ꯌꯧꯕꯒ ꯏꯃꯥ ꯕꯕꯥꯗ ꯋꯥꯔꯤꯗꯣ ꯂꯤꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯄꯥꯁꯨ ꯄꯥꯏꯍꯜꯂꯛꯏ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯄꯥꯏꯍꯜꯂꯦ, ꯑꯗꯨꯒ ꯂꯝ ꯌꯣꯟꯕꯒꯤ ꯂꯩꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯇꯣꯞꯇ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯂꯩꯈꯤ꯫ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯣꯟꯈꯤꯕ ꯂꯝꯗꯣ ꯃꯗꯨꯁꯨ ꯏꯃꯥꯟꯅꯕꯅ ꯂꯩꯕꯗꯤ ꯅꯠꯇ꯭ꯔꯦ, ꯃꯣꯏꯒꯤ ꯃꯄꯥꯅ ꯑꯣꯏꯜ ꯄꯝ ꯑꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯤꯗ ꯂꯩꯕꯗꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥꯗꯣ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯂꯝꯇ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯐꯣꯟ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯀꯣꯜꯗꯣ ꯏꯃꯥꯟꯅꯕ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯈꯤꯕꯗꯨꯅꯦ꯫ ꯑꯩꯁꯨ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ ꯑꯩꯅ ꯚꯥꯏ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯩ ꯂꯩꯔꯒꯦ? ꯚꯥꯏ ꯑꯩꯈꯣꯏ ꯅꯣꯏ ꯂꯩꯀꯥꯏ ꯍꯥꯟꯅꯒꯤꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯑꯦ ꯚꯥꯏ, ꯅꯪ ꯉꯥꯛꯇꯪ ꯂꯥꯛꯀꯦꯔꯣ? ꯃꯗꯨꯗ ꯑꯩꯁꯨ ꯍꯥ ꯚꯥꯏ ꯀꯌꯥꯝ ꯁꯣꯛꯀꯦ, ꯀꯅꯥ ꯀꯅꯥꯅꯣ? ꯚꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯑꯩꯒꯅꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯣꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯂꯨꯔꯦ, ꯚꯥꯏ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯚꯥꯏ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯐꯣꯟ ꯇꯝꯂꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯡꯕꯗꯣ ꯂꯤꯔꯝꯗꯨꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯒ ꯇꯧꯔꯒ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯚꯥꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯚꯥꯏꯗꯨꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯚꯥꯏ, ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ, ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯜ ꯄꯝꯗꯣ ꯌꯦꯡꯁꯤꯟꯕ ꯆꯠꯄꯅꯦ꯫ ꯑꯩꯗꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯦ, ꯏꯃꯥꯅ ꯃꯃꯥꯡꯗ ꯕꯕꯥꯒ ꯐꯝꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯑꯣꯏꯜ ꯄꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯋꯦ, ꯃꯗꯨꯗ ꯒꯥꯔꯤꯗꯣ ꯊꯣꯝꯖꯤꯟꯕꯅꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤꯅꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯂꯣꯏꯅ ꯂꯤꯈꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛꯇꯣ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯁꯨ ꯄꯣꯂꯣꯏꯕ ꯌꯥꯎꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯗ ꯄꯥꯎ ꯄꯨꯡꯕ ꯇꯝꯃꯦ꯫ ꯄꯥꯎꯗꯣ ꯇꯥꯕ ꯃꯇꯝꯗ ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯣ ꯈꯧꯇꯛꯇꯤ ꯆꯥꯏ꯫ ꯃꯐꯝ ꯑꯗꯣ ꯂꯥꯟꯕ ꯃꯇꯝꯗ ꯑꯈꯪꯕꯁꯤꯡꯅꯗꯤ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯆꯠꯅꯔꯤ꯫ ꯑꯃꯝ ꯑꯊꯦꯡꯗ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕ, ꯄꯥꯈꯠꯄꯗꯤ ꯑꯗꯨꯃꯛ ꯇꯧꯅꯔꯤ꯫ ꯃꯐꯝ ꯑꯗꯣ ꯌꯧꯕ ꯃꯇꯝꯗ ꯈꯣꯡ ꯈꯣꯡꯗꯣꯛꯇꯨꯅ ꯃꯁꯥꯗ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯂꯥꯟꯗꯨꯅ ꯆꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫